Meeoi kharagi asoiba aranbabu furup pumbada taishinba maram chade Polit Bureau. Paubitek mayai leikaidagi chesam Abdul Kadir kauba Meeoi ama hatkibagi thawong asi. Khwaidagi awangba thakta condemn tawi adubu Meeoi kharana chathaba aranba thawongbu furup pumbada taishinba haibasi maram chadaba amani haina Kanglaipa Communist Party Polit Bureau Standing Committee na phongdoragli. Lubasigi Information and Public Relations Secretary M. Punsiba Maitena Kuyekpiduna Thadorok Pacherol Aman Hai, Chesam Abdul Kadir Bu Gari Huranbo Iramgani Chingnei Haiduna MEEHATKI Hattokpikhraba Thawong Asi, Condemn Tawi Adubu Mitegi Organization Amaga Mari Lainaba Meeoi Kharana Chathaba Thawong Ni Haiduna Organization Pumbada, Maral Season Banatraga, Maitei Furu Pumna Makta Maral Season Bagi Thawong Asidi Kaidunung the Yabangamloy, Masiki Sumatakta, Pangal Tem Kaubalufa Manaban Kaubagi Wafam Amapukalagli Basigi Matang Dasu, Party Siki Maikei Digita Siki Taragamatoi the Cherol Talk to State Asida, Ban Kaubating Bagi Wafam, Phongdokhrabani, Hiramasida Party Asina Kaidonung the Yashinaba Tauroi Party Sina Fruit Masel Gimarakta Nungshi Chanana Laiba Amadi, Wata Tokta Sinto with the Hazaba Tami, Masina Furup Masel Gimarakta Lainaba Wakal Tanadaba. Amadi nungaina da ba si kohan bangam gadaribani maidei Kuki gilan manung asidasu party asina furup matadat atamna na singna kibalaite maidei singdalan darakkiba Kuki jo narco terrorist sing adu thengna bani makha tarakpo ina state asida lairiba furup kanglup khudingma ki civil society organization singnasu lamdam asida kanglup ki irang sagana ba khak honaroidabani Meeoi amaga gi marakta thokpa crime bu kanglup ki irang oina khak holoidabani asiguma thawong chatharaklabadi Party asina kaidongda tumina laithokloi mara asida Kwaktagi Muhammad Khalid amasung Lilong Chingjawdagi Muhammad Hassan kauba Meeoi ani asina Kuki jo narco terrorist singa loktu naraga mitei singi mayokta lebli masipumna ma asi chapchana thengnaba matam Oire, Loinana Party Sigi Mapunga Panda Masi Ban Blockade Gimayokta Lepa Haiba Sishu Amani, Maramdi Ban Tauriba Sing Asi Makoi Makoi Wakal the Miam Gitabak Tauribani Haina Kanjarabasu, Makoina Chatariba Tawong Aduna Nong Magishura Chajariba Meeoi Singkea da Waba Piri Bani Haina Suchero Asina Makhataragli. Mossad headquarters to Iran airstrike Twkhre. Israel ki konung Tel Aviv ta leiba Mossad headquarters yauna Israel ki military intelligence complex ta Iran airstrike thaduna chauna amang ta thoan kre haina Iran gi maikei digi phongdorakre Iran na phongdorakhi ba wafam sing adubu Israel gi maikei digi yaning daba phongdoragli social media da thadorakhi video footage amada Mossad headquarters oiramgani chingnaba building sing adu mai chakpi saktam unakhi ngase yuk Islamic Revolutionary Guard Corps RSGC gi Aerospace Force na Zionist Regime Army ki Military Intelligence ki Center da airstrike thaduna chauna amang ta thoan ki hari Israel gi mapang kalaba air defense system lairaga su IRGC Aerospace Force na Tel Aviv ta leiba Mossad headquarters ta airstrike thaduna center si chauna amang ta thoan ki haina IRGC na thadurok pacherol amabu Tasnim News Agency na kwet chauduna fonglagli IRGC na phongdokhiba wa role adugi onataina bada IRGC na chatharakiba airstrike aduna bus parking amada mangata thoan ki haina Israel military gi maikei digi phongdorakiba ga loinana Israel military na so western Iran gi mafam khara da missile caption duna landarakhi haina Tehran time na report tawrali Israel na operation rising Lion gi makhada thasi taraga humdoida Iran da landa ba hokhraba matung da Iran amasung Israel gi marakta ungkhana bagi changwang khalaktuna khothongnarakibani Israel na hokhiba irai dagi hoduna chathakiba landa da Meeoi chani ga kunmari sikre amasung lising amaga chani gi mathakta so apan nangkhre haina Tehran gi health ministry na phongdorakre nakalani gi marakta Tamthina landa chathanakiba dagi leiba ani gi Meeoi sing chawna asi ana nanganki amasung Israel gi prime minister Benjamin Netanyahu na Iran na minungsi gi wangma da micham miyam leiba mafamda landa chathai haina sumaral siragli Plane crash Lamnon Ten Singson gi hakchang masak khangdoktuna sinarakle ngasi puraklagani thasigi taragani thoida London tamna paigada Air India gi aircraft ama paikhalakpada ngai ringaida BJ Medical College ke hostel gi building da thomjinduna kaikhiba passenger ama khaknatana crew member taragani thoi amasung passenger chaniga kunthang mathoi gi punsi manghan khibada yaukhibai All ambulance dagi kangpokpida lanjena khibi crew member Lamnon Ten Singson gi hakchang Ahmedabad City Hospital da Masak khangdokpa ngamkhibaga loinana thodok thokhraba matungdagi mafam aduda leirakliba mahaki machil manausingda khusinnarakre hayeng Ahmedabad chagi Guwahati fawraga Dimapur airport fawba Indigo gi flight number 6E6441 na puraklagani hairi flight ase hayeng nungthil pung amaga minni furom tarakpada Dimapur da thunglagani mafam aduda hek thunglabaga Dimapur da base tawba Kuki proof ki loop singna mapung faba ikai khumnaba utuna awabu phongdoklaba matungda mahaki hakchang ambulance amana Nagaland fawraga kangpokpi fawo purakani hairi adumoina mangasi numidang pauche sina thodo asida leikhidrabi thobal awang laikai dagi kongbrai latpam nganthugya pokpa
K. Nandas Kumarga pokminaba mayambada telephone tawduna hangkhibadadi nganthoi ngasi numidang fawbada Ahmedabad ki Hospital Authority na masak khangdokpa ngamkhidri adubo hayeng ayu anganba fawbagi manungdadi soidana khangdokpa ngamlaba matungda Ahmedabad ta leiragliba mahaki mache Gitanjali amasung imungi miyoi singda khusinnaраklagani habigi thajaba leiri hairakhi Panbe yabadi thawdo aduda leikhidraba miyoi singi manungdagi ngasi fawbada hakchang chamaga maudragi masak khangdokpa ngamkhibaga loinana apunba hakchang chamaga yangkhai mapan bu makoi makoigi imungi miyoi singda khusinnakhrei lemhauriba singsu DNA test ki matungina thuba matamda khangdokpa ngamlagani hairi Iran na kaidawnungda changjaro US military na athengba piraklabadi chawna mata mayoknagani khamenei US President Donald Trump na Iran da atamna kihan khanganduna changjarakna bawafam phongdokhraba matungda Iran gi Supreme Leader Ayatollah Ali Khamenei na Iran gi miyam na yeknabada kaidawnungda changjaro emasung karigumba hiram amata da US military na Iran ba thengba piraklabadi madugi pawkhom oina amangata chawna nanghangani haina akanba pawthang pikhrei Iran gi Supreme Leader asina akanba pawkhum piraduna Iran alandarakpagi mayokta atam pumbada chena lepli amasung ing tappa thugairakpa bu kaidawnungda ngakpiba ngamloi haiki Television da piba khanaba warol amada Iran na kaidawnungda yeknabada changjanabagi manglan mangkhiba leite Israel na Iran gi mathakta air strike chathaduna nakalani gi marakta ungkhanabagi changwang khalakpagi matangda Supreme Leader Khamenei na Israel na achauba asoiba ama tawre amasung maralsing asigi pakhum matik chana pigani Israel na air strike chathaduna landarakhibada leikhidraba leiba asige thawbasing kaidawnungda kawba leiroi Supreme Leader Khamenei na makha tarduna leiba asina kaidawnungda yeknabada changjaroi haibasi America na khangjagadabani amadi Iran gi mathakta military sijinaduna thingba piraklabadi pikliba leiba adu chawna amata thoangani haiki US President Donald Trump na Truth Social da piba warol amada Iran gi Supreme Leader asi mafam kadaida lotpage haibadu chapchana khangi mahagna loliba mafam adu target tawduna landaba asi yamna leiba thawong amani aikoina kaidawnungda micham miyam singbu misal kapsinduna hatpa pamde Donald Trump ki pawkhum oina Iran gi luchingba commander asina aikoigi lanmi singna iramdam asibu ngak thoknaba matam pumbada thorang tawduna leiri leiba asida pirakpa singnaba khudingmak lemna khak tharoi haina phongdokhi Israel amasung Iran gi marakta ungkhanabagi fibam asi numit 6 ni changsilakpaga loinana nakalani gi marakta wahaigi lan soknabasu kham thengna wangkhalakli Israel na chathakhiba landa da hojik fawbada Iran da miyoi chamanga ga marfu manga sikhibagi pawdam leibaga loinana Israel su miyoi kya asiana amadi asopan yawkhibagi pawdam su leiri ngarang ahing fawbada Israel amasung Iran gi marakta mapang kallaba misal amasung drone kya sijinaduna amana amagi mathakta landabagi thabak chathari Palestinian marfuga mapan Gaza da Hattokpikhraba Gaza da Hamas amadi Israel anigi marakta soknariba lan asigi manung channa hawkhiba pung 12 gi manungda Israel gi lanmina Palestinian macha marfuga mapalong Gaza da Hattokpikhraba Israel gi lanmi sina Gaza gi Khan Yunis haina khangnaba mafamda hatkiba Palestinian marfuga mapan adu chana thaknaba polam thinaringaida air strike chathaduna landabadagi sikhibani hairi Libya da hi lupada migrant humpu sikre Libya da thokpa yamna laibak thiba thawdo ama oina samudra da hi tongduna lakpa migrant humpu rom hi laksinbadagi sikre haina International Organization for Migration IOM gi maikaidagi phongdorakli panbe yabadi hawkhiba tha khara asida hi laksinbagi thawdok tapunna miyoi charter kanifuga humdoi rom sikrabani hairi Chesam Abdul Kadir gi mihat yaningde hakchangi phibam tongalaba singsu miyoi bani ATDUM aikoigi Iraq ta lairiba hakchangi phibam tongalaba sing asi su miyoi bani makhoida chamanaba right chamadi ikai khumnaba phongangadabani haiduna ngasi All Tribal Disabled Union Manipur ATDUM na Imphal West District ki pawbidek mayai lekaidagi Chesam Abdul Jalil ki machanupa Chesam Abdul Kadir Elas asawbabu handak MEEHATKI hattoklaga turel khongbanda phumjinduna thamlamba thawongbu akanba mongda yaningdaba phongdokhre ATDUM gi Information and Media Cell na thadorokpa cherol amana hai lamdamsida lairiba hakchangi phibam tongalaba miyoi singbu miyamna chamanaba miengda yengbigadabani mathong maram khangdaba miyoi kharana hakchangi phibam tongalaba singbu miyoiba amagum uba ngamdaduna makhoida tathi tawoina tawbiba amasung ka henba thabak thoram sing chathabasi ATDUM na mamangdagi hauna condemn tawduna lakhibani handak Chesam Abdul Kadir bu minungsi yauduna sanga da phubagum phuraba matungda hatoklamba thawongsi hakchangi phibam soinairaba Chesam Abdul Kadir da attack tawbani haina lawbada natana lamdamsida lairiba hakchangi phibam tongalaba miyoi singi community da attack chatharakpani haina lawgani thawdosigi matangda mari leinaba authority singna thuba matamda action lawkhatuna chenaba sing chairakpiu haina taksinkibasu laikre Rights of Person with Disabilities RPWD Act 2016 gi section 23 4 amadi 5 ki makhada hakchangi phibam tongalaba singbu mahaki oiriba phibam duga mari leinana tathi tawoina tawbiba yade haiba channa kanglon leiri haibasi mari leinaba authority singna ningsingduna thubada action lokhatkadabani hairi makhata na RPWD ki section
ꯃꯔꯐꯨꯒ ꯃꯥꯄꯟꯒꯤ ꯃꯈꯥꯗ ꯑꯦꯛ ꯑꯁꯤꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯉꯥꯛꯅ ꯆꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯐꯥꯏꯟ ꯑꯣꯏꯅ ꯑꯍꯥꯟꯕ ꯂꯨꯄꯥ 10,000 ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯑꯦꯛ ꯑꯁꯤꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯊꯨꯒꯥꯏꯔꯛꯄꯗ ꯂꯨꯄꯥ 50,000ꯗꯒꯤ ꯇꯥꯗꯅ ꯐꯥꯏꯟ ꯊꯤꯍꯟꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯦꯛ ꯑꯁꯤꯒꯤ ꯁꯦꯛꯁꯟ 32ꯒꯤ ꯃꯈꯥꯗ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯇꯣꯉꯥꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯑꯣꯏꯅ ꯂꯛꯅꯕ ꯅꯠꯇ꯭ꯔꯒ ꯈꯠꯅꯕ ꯍꯧꯕ, ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯇꯣꯉꯥꯜꯂꯕꯁꯤꯡꯅ ꯇꯧꯅꯤꯡꯗꯕ ꯑꯃꯗꯤ ꯍꯩꯅꯗꯕ ꯊꯕꯛ ꯀꯌꯥ ꯅꯝꯗꯨꯅ ꯇꯧꯍꯟꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛ ꯇꯧꯕꯁꯤꯡꯁꯨ ꯆꯥꯎꯅ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ATDUMꯅ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯒꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯊꯨꯕꯗ ꯐꯥꯒꯠꯇꯨꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯝꯃꯤꯇꯤ JACꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ATDUMꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯅꯠꯇ꯭ꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯗ ATDUMꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯇꯨꯅ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛ JACꯅ ꯆꯪꯁꯤꯜꯂꯛꯄ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥꯗ ATDUMꯅ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯇꯣꯉꯥꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯔꯥꯏꯠꯁ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯇꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯔꯤ꯫ ꯃꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫